ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯔꯕ ꯂꯥꯟꯐꯝ ꯑꯃꯁꯨꯡ ꯏꯔꯥꯡꯒꯤ ꯃꯔꯛꯇ ꯉꯁꯤꯗꯤ ꯚꯣꯠ ꯊꯥꯗꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯗꯣꯝꯁꯨ ꯏꯁꯥꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯚꯣꯠ ꯑꯗꯨ ꯀꯅꯥꯗ ꯄꯤꯁꯤꯒꯦ ꯍꯥꯏꯕꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯒꯅꯤ꯫ ꯑꯄꯥꯝꯕ ꯈꯟꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯒꯤꯗꯃꯛꯇ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯚꯣꯠ ꯑꯗꯨ ꯄꯤꯕꯤꯌꯨ꯫ ꯑꯗꯣꯝꯒꯤ ꯔꯥꯏꯠꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯍꯧꯖꯤꯛꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯂꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤ ꯃꯇꯝ ꯆꯥꯗꯦ, ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯗꯅ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅꯏꯂꯦꯛꯁꯟ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯊꯃꯣꯏꯗ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯍꯧꯖꯤꯛꯁꯨ ꯂꯩꯕ ꯌꯥꯎꯔꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯃꯔꯛ ꯑꯁꯤꯗ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯂꯛꯂꯤꯕ ꯑꯁꯤ ꯇꯁꯦꯡꯅꯃꯛ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯂꯦꯞꯄꯅꯤꯅ ꯃꯁꯤ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕ ꯁꯨꯛꯌꯥꯃꯛ ꯌꯥꯗꯕ ꯖꯥꯠꯂꯥ? ꯃꯗꯨꯒꯤ ꯑꯣꯏꯅꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯍꯤꯁꯇ꯭ꯔꯤꯗ ꯌꯦꯡꯕ ꯃꯇꯝꯗ ꯂꯥꯞꯅ ꯆꯠꯂꯨꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯥꯝꯗꯏꯂꯦꯛꯁꯟ ꯌꯩꯊꯣꯛꯇꯨꯅ ꯃꯇꯝ ꯈꯔ ꯆꯣꯟꯊꯅ ꯚꯣꯠ ꯇꯧꯈꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈꯤ꯫ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯏꯂꯦꯛꯁꯟꯁꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅꯗꯤ ꯂꯨꯕ ꯍꯦꯜꯂꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ꯫ ꯏꯔꯥꯡꯁꯨ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯡ ꯑꯁꯤꯒ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯂꯩꯔꯤꯕ ꯏꯟꯗꯤꯌꯟ ꯁꯤꯇꯤꯖꯦꯟꯁꯤꯡ ꯑꯁꯤꯒ ꯀꯔꯤꯕꯨ ꯈꯦꯠꯅꯕ ꯖꯥꯠꯅꯣ? ꯐꯔꯦ, ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯣꯛꯂꯁꯤ, ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯥꯟꯅꯗꯕ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨꯡ ꯚꯣꯠ ꯄꯥꯝꯖꯕꯁꯤ ꯎꯕꯗꯒꯤ ꯇꯧꯈꯤꯕ ꯑꯣꯏꯔꯝꯂꯒꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯆꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯑꯗꯣꯝꯅ ꯄꯤꯒꯗꯧꯔꯤꯕ ꯚꯣꯠ ꯑꯗꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯃꯐꯝꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯑꯣꯏꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯒꯤ ꯃꯔꯛꯇ ꯊꯝꯂꯤꯕ ꯈꯦꯠꯅꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯃꯨꯟꯅ ꯈꯪꯗꯨꯅ ꯚꯣꯠ ꯄꯤꯕꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯃꯛ ꯌꯥꯏꯅ ꯑꯗꯨꯃꯛ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯌꯦꯡꯗꯨꯅ ꯂꯥꯛꯂꯤꯕ ꯈꯦꯠꯅꯕꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯄꯁꯨ ꯌꯥꯏ꯫ ꯃꯊꯪꯁꯤꯅ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯅ ꯂꯥꯜꯂꯛꯇ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯈꯨꯠꯂꯥꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅꯔꯦ꯫ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯈꯟꯗꯨꯅ ꯑꯐꯕꯔꯣꯝꯗ ꯁꯤꯖꯤꯟꯅꯔꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯁꯤ ꯑꯃꯒ ꯃꯥꯟꯅꯗꯦ꯫ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁꯇ ꯌꯦꯡꯗꯨꯅ ꯏꯁꯥꯒꯤ ꯀꯥꯟꯅꯕ ꯈꯔꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯐꯠꯇꯕ ꯂꯣꯝꯗ ꯁꯤꯖꯤꯟꯅꯔꯝꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ꯫ ꯌꯥꯝꯅ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤꯕ ꯅꯣꯡꯁꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯏꯂꯦꯛꯁꯟꯒꯤꯗꯃꯛꯇ ꯑꯩꯒꯤ ꯀꯥꯡꯕꯨ ꯈꯔꯒꯤꯗꯃꯛꯇ ꯃꯩꯇꯩ ꯃꯁꯦꯜꯗ ꯃꯁꯦꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯧꯅꯥ ꯐꯕꯒꯤ ꯊꯕꯛꯇꯪꯗꯤ ꯇꯧꯕꯤꯒꯅꯨ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯃꯜꯇꯤ ꯄꯥꯔꯇꯤ ꯁꯤꯁꯇꯦꯝ ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯈꯛꯅꯤ꯫ ꯄꯥꯔꯇꯤꯗꯤ ꯑꯅꯧꯕ ꯑꯃ ꯂꯥꯛꯄ ꯌꯥꯏ, ꯑꯃꯨꯛ ꯆꯠꯈꯤꯒꯅꯤ꯫ ꯂꯩꯉꯥꯛꯁꯨ ꯑꯅꯧꯕ ꯑꯃ ꯂꯥꯛꯀꯅꯤ, ꯑꯃꯨꯛ ꯆꯠꯈꯤꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯍꯤꯡꯍꯧꯅꯕ ꯍꯣꯠꯅꯁꯤ꯫ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯔꯥꯖꯅꯤꯇꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯄꯥꯔꯇꯤꯁꯤꯡ ꯑꯁꯤꯒꯤ ꯃꯒꯨꯟ ꯑꯁꯤꯗꯤ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯗ ꯅꯞꯁꯤꯜꯂꯨꯕ ꯍꯥꯏꯕꯁꯤ ꯑꯗꯣꯝꯅ ꯆꯠꯂꯤꯕ ꯑꯆꯨꯝꯕꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯑꯃꯣꯠꯄ ꯗꯥꯛꯐꯝ ꯑꯃ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯁꯥꯗꯤ ꯅꯣꯡꯁꯥ ꯑꯣꯏꯅ ꯂꯩꯗꯨꯅ ꯑꯃꯗꯁꯨ ꯅꯞꯇ ꯅꯤꯡꯇꯝꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯕꯛ ꯇꯧꯁꯤ꯫ ꯅꯠꯇ꯭ꯔꯒꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯂꯨꯞ ꯑꯃꯃꯝ ꯂꯣꯏꯅꯃꯛ ꯂꯤꯡꯈꯠꯂꯛꯄ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯅꯣꯡꯁꯥꯅꯤ ꯍꯥꯏꯕ ꯃꯌꯥꯝ ꯃꯔꯛꯇ ꯂꯥꯟ ꯊꯣꯔꯛꯂꯒꯗꯤ ꯀꯝꯗꯧꯕ? ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯅꯕ ꯑꯃꯁꯨꯡ ꯂꯥꯟ ꯊꯣꯔꯛꯄ ꯌꯥꯕ ꯂꯝꯕꯤꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯁꯤꯟꯅꯔꯣꯏꯁꯤ꯫